Manipuri miyam punamukku khurumjari miyamgi mapandagi aikoi Bharatiya Janata Party gi oiba adugumba sarkar ama full majority pibidana seman bibagi damakta mayam tawgi mai khangba agi sagi maikaidagi party gi maikaidagi amadi akoi legislature punamki maikaidagi mayam bu tawgi khangbu chari amadi thagachari aikoina election the manifesto da hapsakiba aduga prajada pikiba thajabasing akoi thabak oina mapung phana pangthokpa ngamnanaba akoi soina honajagani ngarang heng wasakpaga loibaga akoi ngasi athuba cabinet ki meeting akoi phamme cabinet ki meeting ai 13 makhai dagina pung 3 makhai taba phawa phamakanda akoi yamna khara hoji ki yamna Manipuri yamna maru oiriba posak khara akoi khanajai amadi cabinet na fast tawi madagi pogdamdo imyamda tamjage na tawani yamaru ibasindi press release su thadokre koi anti corruption cell gi aduga drug kamai tamna laksna gi committee siamba khotpa adugi mayam adugi thadokra yamna maru iba prajana hoji yamna pamna amadi nungaitna leiba ikoi Imphal shahar amadi atai district headquarters in the traffic chilaiba mi satok chasindan nungaitriba khona mayam sigi khalakanda ngasi cabinet na kogi office timing se hapta amada maroina employee singi yengaga employee sing na wariba employee singi honariba imung manung sino ba basi mayam sigi yenga kanda ahanbada employee singi working day si week amada numit taruk ni werambadu hoji Saturday ga Sunday ga suti piraga week amada numit manga katana manga ni katta oiragani aduga week amada numit manga ni oigadro isa adugu working period timing di kitang sangtorkani ana pung 10 dagina manga ba oirambadu mapan dagina tara manga makhai ba oirakpa yai madugi schedule details sama koi thadoragani aduga masi evening more kanoga ekagi winter gi matamdana ayuk tangan khatpa adagi nunghin delapani na adugu magi yamna systematic way report mayam gi kuthang press ki kuthang mayam khanganjara deki khanganjara ni